ꯃꯈꯥꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯤꯒꯩ ꯁꯨꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯉꯥ ꯈꯔ ꯌꯥꯏꯖꯔꯤ ꯉꯥ ꯑꯌꯥꯏꯕ ꯁꯦꯝꯃꯤ ꯌꯥꯏꯔꯒ ꯑꯣꯚꯟꯗ ꯑꯁꯤꯃ ꯊꯥꯛꯑꯒ ꯑꯩ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯗꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯦꯕꯣꯠꯇꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤꯁꯨ ꯁꯦꯝ ꯁꯥꯅ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯧꯖꯔꯛꯑꯒꯦ ꯉꯥꯗꯨꯁꯨ ꯌꯥꯏꯕ ꯂꯣꯏꯔꯦꯁꯦ ꯀꯦꯝ ꯀꯦꯝ ꯂꯥꯎꯔ ꯐꯖꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯔ ꯑꯁꯤ ꯑꯩ ꯊꯥꯛꯂꯛꯀꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏꯗ ꯃꯌꯥꯝ ꯁꯥꯅ ꯊꯥꯎ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯊꯥꯗꯔꯒꯦ ꯄꯥꯁꯄꯣꯔꯟꯁꯦ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯍꯥꯞꯆꯔꯒꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯀꯔꯤꯝ ꯊꯥꯛꯑꯣꯏ ꯊꯨꯝ ꯈꯛꯇꯪ ꯊꯥꯛꯇꯣꯔꯤꯕ ꯊꯨꯝ ꯈꯤꯇꯪ ꯌꯥꯏꯗꯣꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯉꯧꯈꯤꯒꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏꯗ ꯊꯥꯛꯅꯕ ꯃꯆꯜꯁꯤꯡꯗꯤ ꯁꯤꯡ ꯂꯩꯔꯦ ꯁꯤꯒ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯀꯣꯛꯇꯣ ꯂꯩꯔꯦ ꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯁꯤꯒ ꯉꯥ ꯑꯌꯥꯏꯕꯗꯣ ꯂꯩꯔꯦ ꯁꯦ ꯁꯝꯅꯕꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯌꯥꯏꯔꯕꯅꯤ ꯐꯖꯅ ꯃꯌꯥꯝ ꯑꯅꯤ ꯑꯅꯤ ꯁꯝꯅ ꯂꯩꯔꯁꯦ ꯁꯤ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯔꯦ ꯐꯖꯅ ꯌꯥꯏꯔꯕꯅꯤ ꯑꯁꯤꯃ ꯊꯥꯛꯑꯒ ꯊꯣꯡꯖꯔꯛꯀꯦ ꯑꯩ ꯁꯦꯕꯣꯠꯇꯣ ꯁꯧꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯆꯜꯁꯤꯡꯁꯦ ꯊꯥꯛꯆꯔꯛꯑꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯊꯥꯛꯆꯜꯂꯒꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯇꯪꯈꯥꯏ ꯑꯃꯅꯤ ꯏꯟꯖꯥꯡꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯗꯦ ꯍꯥꯏ ꯈꯪꯗꯦ ꯍꯥꯎꯖꯟꯗꯦ ꯍꯥꯏ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯃꯆꯦꯠ ꯑꯃ ꯊꯥꯛꯏ ꯑꯗꯨꯅ ꯑꯅꯤ ꯑꯍꯨꯝ ꯊꯥꯛꯆꯜꯂꯦ ꯑꯩꯅ ꯁꯤꯡ ꯊꯥꯛꯆꯜꯂꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯀꯣꯛꯇꯣ ꯊꯥꯛꯆꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯑꯗꯣ ꯉꯥꯁꯤꯡꯗꯣ ꯑꯩꯅ ꯉꯥ ꯑꯌꯥꯏꯕꯁꯤꯡꯗꯣ ꯊꯥꯛꯆꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯊꯨꯝꯁꯤꯃꯨ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯨꯝꯁꯦ ꯁꯨꯝ ꯁꯤꯇꯤ ꯀꯥꯝꯍꯟꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯃꯒꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯑꯩ ꯀꯣꯠꯊꯣꯛꯆꯔꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯣꯠꯊꯣꯛꯑꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯉꯧꯕ ꯂꯣꯏꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒꯤ ꯁꯦꯕꯣꯠ ꯊꯣꯡꯕꯗꯣ ꯑꯩ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯦ ꯌꯥꯔꯦ ꯃꯍꯤꯁꯦ ꯅꯪꯁꯜꯂꯦ ꯌꯥꯝ ꯌꯥꯗ꯭ꯔꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯃꯌꯥꯝꯗꯣ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯄ ꯀꯥꯎꯍꯧꯔꯦ ꯑꯁꯤꯃꯁꯨ ꯊꯥꯛꯆꯜꯂꯛꯀꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝꯗꯣ ꯁꯖꯅꯥꯁꯦ ꯍꯤꯇꯥꯔꯁꯤꯒ ꯂꯧꯔꯛꯀꯦ ꯑꯗꯨꯒꯅꯦ
आलू अमगा तौरगा उमोरोक का तौरा मेटलक्के मैम अैसु नहान नोंमा ngasiगदी अनीरक सूरे चादोइसे नहान नोंमा अैना चारगा जेंग्याबा अैसु यूट्यूब तगी केरलागी को हनुबी अमनाने लौरगा मासु स्वाइ तौरेबा मेटलेबा अैसु जेंगे हाय मसिदी अैना ngari hapchalaga अैना मेटपने जाम हाउरी मैम अदो अै ngasiसे अनीरक सुदोइनी चाबसे अै हाना जेंग्रबनी ट्राई तौरबनी अदुगा हाउबदुगदी अमु मयामदो अमु शेयर तौरैमी मैम लौरगा मेटलक्के लौरगाने मकुसे तंगाइ खाइदोगा दुई मरोकसे खेतोएने लौथोए अदुगगी मोरोकतुगा दुई आलूगने ngariga umorokka मेटलक्के मैम ओंथोकपिरनी मथंग कलैगे ममै मकोक ओंथोकना अैखोइदी सुम हवाई थोंबदा थाकबा असुंबसिता चाबनिनाने सुमाइना तौबदि से अमुक्तबक चाजद्रिदो चाबदा हौरमी मैम हक्चांगदसु कानारे मादी अमांगबा पोती नतेदना अदुना अैना सुम मयामदसु शेयर तौरैनी अदुना लौरीसे अैना मकुसे खेलगा मकुसे तंगाइ आइदी खाइदोगाने मरोकतो लौथोक्तोइनेबा अदुगा मेटलक्तोइने आलूगा चरके मैम खेपदुसु खाइदोएदना से मैम एसाइ खेतोइ से खेलेदना मरोकसे सुमाइ लौथोए अदुना सिमसु सुमाइना खाइदोने मरोकसिगा अदुगा मेटलक्के मैम असी खेतारे सुमाइना यारे मखा ताना जेंमिनसि हाय मैम अैना थोंबा चाहियांगदो लोइरे असिगा सेबोट कांसोइदो लैरे असिगाना कारोन खाबी ngौबा लैरे सिना सजना मेटपदो मैम पुनमक सजनासे अमता मेटलगा चाबिउ ट्राई तौबिउ सजना मतमसु लोइगिदोरे लौरगा चाबिउ मैम सिनी अदो अै चाबदी उच्चररोइगे मैम कारोन खाबी अंगानबसु लैरेसे अदुनी मैम पुनमक अैगी वीडियो असिबु लाइक शेयर सब्सक्राइब तौबिरमु मैम अदो ngasiगी ओइनादी बाय बाय मथंगी वीडियोदा उनरसि मैम।